पाउचेद युमफम उइबा मरु इबा पाउ खरा अपडेट तौजरे ड्रग फाबदा थौना फकीबा थौवाल अमरी टेंगनोफलदा चीफ मिनिस्टरना अवार्ड पीखरे मियामना वार ऑन ड्रग चौकनरकपना मणिपुरदगी पॉपी थाबगी थबक जीरोदा लेरगनी चीफ मिनिस्टर थौवाल डिस्ट्रिक्ट की मोइजेंग मीना बाजार ब्राउन शुगर फैक्ट्री अमा थुगाइदुना ब्राउन शुगर केजी 222.5 फागतपा ngamkhibagidamak thawal district police da lupa lakh nifan amadi lupa crore sam kun tarit longi drug fagat pangamkiba technopol district police dana lupa lakh tarit ki cash reward pi dana pungning thawat kre award singa du thawal district ki oina SP Zogesan drug office amna district police ki mahut sinduna lauke technopol ki oina district asigi SP B Golian magna district police ki mahut sinduna lauke CM Secretary the Pangtupa Police Person sing Okpagalona reward Lantupuki Taruma to the Chief Minister and Berian High. Garang Halsu Kangpupi District Police the drug power the Hawaii Yabukitam Lopalak Taraki rewards of Pigre. Langagas and a person Luinamok the reward Pibading Amloy Aduna. Lady Police game of Tonga sing Aduna drug power the Hawaii Yabasing regament the Viraga Langak the list Pisala Kadabane. Adogai Namakoi do Kantola reward Pigani Langagas and a Satarapa war on drugs the Jaring the Bamu Kanglo Amasuyawi Iba Kangle. Adubadragasi tungi miron mutpajaba fosak webana masida kanagumba amatasu compromise tawgumsi aina mamangda kayaraga apil tawkhibaduni laigagasi anauba mission asi lakwa matamda lairiba district ke police gi makok thongba sing SB sing jabna thawai yauna tawe dragi mukta district sing gi SB sing jabna thawai yauna tawe haibesu khangle aduba laigakasina district loina mukta reward piba ngamdabada hiana thawai yawbaka khankalaga reward ase pibani aduna drug anti-social organization dadi aikoi compromise tawgumsi haike semnai aujiksi lamdamasegi miyamna drug ki mayukta leirakpa amati lenga ki war on drug da sagonarakpa lebdabasina popi thabagi sang atuki mate khandaragani popi mutkiba yabagi phebam da nagle manipur gi wena control tawba ngamlakle mafandagi lakpasing adudi lenga gasina ningtin control tawba ngamgani khalle adona district ki SP sing police persons in drug ki mayukta satharakli balana si Thawai yauna thengna binapa CM na apel tauke tharomatu ki manung chana lamgi isu singi matangda iba laurung changda nongma kawa informative comic book ama suphongke nagalamarumda TV channel ama sem laga lengak ta fangsei ta jaibadi tawigano lengak su tumin leiba ngablak ta bayai beren Imphal East district sem ki ba sahi kon manga surakpa ki college jubilee tharomga si porompa DC office complex ta pang thoke ba kaloina Naura sakata ba mini secretary ki urip yungsu CM Berena tamke. Tongdi Imphal is orakibagi documentary amasu phongke. Tharumada the minister and Beren Hai Manipura pause amataure haiduna lengak tapang sei te saijaba yaure. Kanagumana TV channel ama sem la lengak tapang sei te saiba miam de awareness speed apa pause yaure. Makoi du khara fatha biu henjilak labadi lengak su tumina leirak loy. TV channel pause taurabadi defense su khara yabiu madudi natana lengak tapang sei te saibana yaroi. CM Nai Auzik NI Sing the Nung Kazik Dang Hek Tabagi Sing Tumle Miam the Kudong Chat Hen to in a Tangri Basi Lambi Mapanda Taripam Yam Wakal Tata Badagini Miam the Jumlak the Iram Konglam Masamasakara Tamba Matamda Lambi Lamzau the Kaidong the Ising Makolak Loy Madudina Tram Yam the Iram Konglam Sing Loin of Funjilaga Yum Sajan Kibadagi Nong Hek Tabagi Iram Konglam Sing da Sien Gata Bishing Adu sent from Director Badagi Lamzau the Makolak Pane Adona Miam to Wakal Tabi Haike Laiga kasi constitution amagi makada sembani madugi hak adugi matungina kanagumba amatana madugi mayukta thabak tawbigano housing miyoi amba wakal tanare laiga ki lamdayum sajinba dugan sajinba sing masa masa na sidoknare politician khara na makoi gi matamda fata lana pisal hoba mafam khara tana athai leite aduba BJP lakpada gi manipur da ahongba amalak pahore semko sakali basing miyam ni hena khanglaba ngaktani haike Singning Kaivadagi NIS 37 the Pandunari passenger sing lying on the Miang Sangbin and Abapil Daurakle. Hadak Jam Nakanachoki Pano number or again found Jerry Lambinas and have 37 Gima from Kada. Landslide Topa Abat Lambi that Padagisa Toxas in the town upon Bapi but Natana. Passenger Madigari Toriba driver care Lambi the Pandunari Hire. Miam the Tangra Kudong Chataba Asida Marilena authorities in Atoba the Miang Sangbin and Abapil Daurakle. NIS 37 Gi Barak. Manaki Sibilong Piles Manak to Pandunariba International Awardee Actor Kasang Thai Konmay na Fongtorapada Baraki Sibilong Manakta Lampisat Payada Badagima from Asida Lairak Punabit Umni Fazilagle Masida Anaba Jaure Sunning Isolate Awabore Lambi Block Toripa Mafamos National Aware Infrastructure Development Corporation Limited Company Authorities in the Senate Binam Hajrabasu
tabidre adoba miobagi minungsida Bharatiya company ki masin singsin aduna hauzik lambi asi hangtokna daba kana honare masigidamag Bharatiya company bathaga chari loina na thoba matam damari ainaba authority sin akan ba miang changbiu ana magna fangdoki Syed Nurul Hasan Health Protection Mission da mioi kya laying duna kana ba fangle Kedrigau Assembly Constituency gi MLA Syed Nurul Hasan ki miang makada MLA gi lakpa thagi talap puna maglan thokduna Syed Nurul Hasan Health Protection Mission haiduna Auto ki bagaloy na mioi tara ganito hena surgery loy duna mai fak na laying bagaloy na mioi kana mission asidagi kana ba fangle lampel sana ketel da leiba care and cure hostel da hauze mission asigi makada surgery mai fak na loy duna leiriba Bamon kampuda ki whem kam sanjoy sahini fu kamanga matam khara ki mamang dagi gallbladder nung laituna leiraki adubo MLA Syed Nurul Hasan ki miyak makada siam ki Bamon kampu development committee in charge ering pam Palgurina Protection Mission ki makada waheng bam sanjoy layeng bagaloina operation tauge. Ireng bam Palgurina hai MLA Syed Nurul Hasan na anaba kaya layeng bagaloina na. Operation taugi to na miyo bagi punsi kaya kan bi bagi damklamdam asigi praja sing mo chela ka MLA Syed Nurul Hasan bo thagat ba phongdorakle. Operation taudu na phibam phagatuna hospital ta lairiba waheng bam sanjoy na MLA Syed Nurul Hasan bo thagaladuna. Magi punsi da MLA Syed Nurul Hasan ki laman amaton sille. MLA na tawpiri ba mateng asila apen ba pokle. Loina na MLA ki tungki punsi de hiana biyam ki seba tawba ngamba wai biduna matolom da biyam ki seba tawba ngamba wai chanu haina bor supirake ireng bam Palgurina makatana hai MLA Syed Nurul Hasan praja sing kidamak jaifa ba thawrang kaya paket pirik liba sing asibo thagali loina praja kuti bangna MLA asina hawdok liba Syed Nurul Hasan Health Protection Mission Kedrigau start of the sing bada praja sina sarugya piduna kana ba kaya lawi haike Syed Nurul Hasan Health Protection Mission asigi in charge wariba Naurem Dinesh na anaba asi bahag tinire yang sin bagaloy na hai hibada Syed Nurul Hasan Health Protection Mission card pai biduna mission na sige makada kodong chaba sing labiyu ana proja sing mafam da apel tawrakle Kangpokpi police na lupa crore kuntra mari lag tara gomdoi rongi brown sugar fare Waron drugs ki saruka mo ina Kangpokpi district police na marem gi kaithian da lupa crore kuntra ga mari lag tara gomdoi lising kun rong ki mamaloy gadaba Brown sugar kg 2.25 ka kona na miyoy ani fare. Mahika basinsa kaloy na fakala pa miyoy ani atudi. Tengnofol district subdivision ki manong chanba NL Shopping Jang Belesta ki hausi na cycle PS ki manong chanba na 5 Belesta laiva. Paudon tin mang kong sai sahi kun gamathoy amri sana fodi dagiti sahaniri nakri sahi yang kay kataruni hairi. Pawasina makadara do na national highway to da drug lalon basina drug bure abagi thawa. Thazaba yapa pau fangbadagi Kangpokpi district police ki gate mamangda SI S Raju amadi SI Hanzamang Khong Saino lusing duna asat dawuk sing check tawduna leiringaida Unmazugi Bolero AS 128 1485 sing natinga uiba mawangda lakpadagi kamduna check tawbada yamlaba brown sugar sing adu pagat pangamkibani hairi Makatarakwa atopa pauda matam kaktana lampi thingna nava firep laukre Imphal East District ki Antro Assembly Constituency ki manung chana lariba Zarfok Asat Lamkhai dagi nanongpok Kaithel Manbi Fapaki lambi ase Matam kuina sanjin bidaba dagi asuki madik lambi i pibam phatre lambi ase tha asiki sajat kuntra Fapaki manung tamari lainaba authority ne yangsin bidrabade Matam ki namit July amadagi matam kaktabida lambi thingjalagani ana lambi ase da lairiba club organization singna phangtorakle lambi thingjana dabagi phireba singharak nongthil top sing Thajut Progressive Organization ki playground da Nongpok Ningthau Jut Association ki President Haigurjam Nabakeshwar Midaina Thaurum Mapu Oiduna Pangthokiba Azar Lamkhai dagida Nongpok Kaithel Manbi Fawbagi manungda leiba club organization singda saruk yaduna Pangthokiba miyamgi apunba mifam amana warep laukibani haire Mifam aduda TYPO NNYA LYCY NYO IYDO CPC Sudo YNM YBOC YYPC Kido NYSC NTLYC NKJC gi miutsungna sarugya ki haire aroibeda content sing asigi maruiba pau khara asiba pau damjariba Manipur local news YouTube channel asedagi yengbiri papuna mukhatha sari channel asana tumda kanarabadi subscribe to video subscribe to bi ramaloina like and share to buskawi kadum krambakpo amakana thagasari